Center da matam sangna Congress na luchingba lengak leidingai Manipur da Inner Line Permit ILP pinaba Manipur gi MP na Parliament pukhat kibada reject tawraki matamadu da Congress ki leader singna Manipur gi miyam da marik chumna paudam kibra haina hanagi Chief Minister Nongthongbam Birena hanglakli ngasi social media gi Facebook account ki post amada haukiba Englishing ani taragani thoigi September marida Manipur gi MP Dr. T.H. Mainana ILP gi matangda UPA lengakta question thangat ki UPA lengak aduna question adu delay tawba khak natana makoina reject tawthokibani Home Affairs ke Minister of State Mulapali Ramachandran na sengna haikibada Bengal Eastern Frontier Regulation 1873 gi makada Inner Line Permit System asi supnagi state ahum khakta haibadi Arunachal Pradesh, Mizoram amadi Nagaland state khakta da chatnaba yai masigi leijariba regulation ki matung ina Manipur state ta sandokpa yade Manipur gi karisu khandana tuminna official oina loishin ki ILP gi question adu Manipur gi fangfam thoklaba ILP Congress lengak na mirai duna laiki aduge choba maram oiraga Manipur da naha oiriba Mahiroi Sapam Robin Hood ILP gi khongjang da thawaina pontha pi ki matamadu da khoisaung naraba miyam da Congress ki leader singna lakladuna themtha khibra wahai ama hai khibra leibra miyam degi kari tawshige hai hangkibra karishu tawkide irang hauriba state asida fawba lakide Congress na Manipur bu kaidawnungda India gi sarukni haina khanbangam kide Congress ke lengak lona Manipur bu neglect tawki adubu illegal immigrants sing changhanduna mafam masigi yelhomi sing bu India gi second class citizen oina poram yat piraki tasengbadi matam maduda Congress na Manipur miyam gi wata bide masak fawba khangbi kide parliamenta state asigi demand fawba nathai biki adubu BJP lengakti Prime Minister Narendra Modi amadi Home Minister Amit Shah gi mityang makada Manipur gi ihul khangna thabak tawbiraki Manipur gi oiba puari amadi magun masak munna khangbi matam kuina Manipur gi miyamna thawai hakchang yauna tanarakiba ILP English ngani taraga mapanda Manipur gi damak pibiraki masina BJP ga Congress aniga Manipur gi damakta kari tawribage amadi anigi marakta leiriba khetnaba haina post aduda Nongthongbam Birena phongdoraki